Kangpokpi District ki Leivon Kulen Village ta ngasi ayuk anganbada sakhangdaba khulai paibasingna attack sathaduna village chief amasung mahakki loinabi yauna meoi hum hatkre yum taredrom su mai thaduna amangata thonkre hairi Leikhidre village chief adugi maming let khomang haukip kawi mahak Leivon village tagi manglungi masanupani mahakki loinabi adugi maming na kimari kawi Atopa meoi adugi maming na Zangmilan haukip kawi mahak su khul adudagi sekho haukip ki masanupani hairi Leivon village talanda tuna micham haliba kangbu adu kana kanano haiba haujik phobu ki oina sabsana khangba ngamdre kuki furup nadi nagagi khulai paiba kangbu amanani haina maral siri aduga naga kangbu nadi kuki masel gi marakta khut thoknabani haina maral siri thaudoga sigi matang da press na phangba paw gi matung inna khul adugi khunja singna tumna himnari ngai gi matamda nongmai kamnabagi makhol kaya marum ayuk ki chaurang na pung ahum khara helakpada taba phangnarakki khul aduda attack torokle haiba hek khangbaga khunja ayamba manamana thokpa hingnaba jungle da chensilaga lonakki adubu khulai paiba kangbu aduna hana village chief adugi mayum adu tamna changsilakiba maramna imung aduda leiramba matai manaudi nanthokpa ngamkide makhoi yum manung adumaktada siraga leirambani aduga atopa meoi aduna khul adugi mafam amada siraga lerambani mafam aduda maikayani gi marakta khut thoknakhibagi khudam su phangba ngamki hairi